ngasi nuida waram phongkiba tongan tongan Manipuri siphongsing amasum thokiba thawdo wathoksingdagi maroibi ipausing miyamna thamjari hanbada kanglaipak ki mairadi ki lakhusaraga koki singna satharkiba ka henba thawngsing makhatana satharglabdi Yelhou Phurup sing punsinduna koki singi mathakta achouba irang ama thorakpa yai Maibon Phaomei koki singna sathariba ka henba thawngsing amadi aranbu wafam kya asumba saduna ngang saklibising asi athubuda khongpham handoktuna leptrabadi Yelhou Phurup mayamga koki singi marakta achouba irang ama thorakpa yai haina Zerang United Committee Manipur gi mekheligi section watam nakli hiramasi gi matangda ngasi Imphal gi lamdolong da pangtokpa paw gi mipum amada Zerang United Committee Manipur gi President Maibon Phaomei na ngarang khulai matik sana paiba koki kangbu amana kangpokpi district ki konsa khul palace da yim sana ba lamtu sengdokpi gi thabuk sathringai da laktuna tauriba thaba duda athingba thambaga loinana village chief Emson Abonmai say Yankiga Manga Amadi village chairman D Adam say Nipuga Maribu Damtina Furam Ricky Rims the laying dun lady with Taudo Osi Koki Singi Ka Helmet Honi Mitop na Mapugi Lamulaga lay by Asumbanati Aran Mawapam Kia Hizenduna Koki sing the Tintang Kia Sataraki Baka Helmet Hong sing Asimakatana Asumsa Taraktarabadi Yelhou Phurup sing Punsinduna Koki Singi Matakta Achouba irang ama thulakpa yaiki Mana Makatana Fongdokibda Hiramasi matang Manipur lenga ki mapu oina lairiba Manipur Governor Chief Secretary na khulai paiduna lakhiba koki sing adu kanana suda leiba kedar sing oiragana makoina tawriba thawong sing adu yadi haiduna logweba thabak lakhotpiu madu natrabadi pamdaba thawdo kya hena thorakpi Zerang United Committee gi maikhaidagi Manipur khunda minariba Yelhou Phurup sing asi yamna nungsi chanana leminaba ingtapa Manipur ama oina leiba pamjai Masida mitop kharana satharagliba thawong asina asumak satharakpada laingakna yengduna leirabadi yamna chawna thuaningdaba thawdok thulakloi hainingai leite amaromdana mitai ningol singna tangkhulgi mabung mawpa singda sajibugi khudol tamduna masin mawpa oibigi aset mari edu utkhrei sei lisangsina Manipur Ethnical Socio-Cultural Organization MXCO na pangthoktuna lakpa sajibu khudol tamba igi khungul libigi thoramam Kangpokpi district ki manungsana leiba laikoi sing the All Manipur Ethnical Socio-Cultural Organization amadi laikoi sing village authority na sinduna tangkhul Phurup ki mabung mawpa sing khudol tambagi thoram pangtokre thawramga mari lendana MSCO gi president Ibombi loitongmum na phungdokhibada lamdam asida leiribi Yelhou Phurup singbu mama amatagi masani isil inauni khanduna Masan masi oibi sing na mabung mawpa oibi sing da sajibugi khudol tamba igi khungul libigi thoramasi lisang sina pangthoktuna lakli handaki sahi oina su anirak subu oina laikoi sing da leiriba tangkhul gi mabung mawpa sing gi maphamda ngamjaba sahi ama horakpagi sahi ani sahi ama loikhiba langdai sida MSCO na sinduna khudol tambagi thoramasi pangthokoni thoramasi maru oina pangthokliba sigi maramdi lamdam asida leiribi Yelhou Phurup sing gi marakta Mapalamdigi sangsilakpa mitop sing namadi India lengang na Yelhou Phurup oiriba sing na singsep thaduna Phurup masil gi marakta nungsinadana ba tokhai tahanduna lamdam asibu thugaina ba hotnaba asi thingnaba MSCO na hotnaba naiki amaromda laikoi singi headman Daniel Rimaina haikibada MSCO gi thawmi khara mafam asida laktuna sajibu khudol tamba igi khungul libigi thoram pangthoknaba Hairabadagi ngasigi thoram asi Yelhou Phurup singi oinadi tawdaba yadraba thoram amani haiduna pangthokani ngasigi thoram asina lamdam asida laiminariba Phurup singi marakta achetpa mari thamduna laiminarabadi mitop singna kanglup masilgi marakta nungsinadana mohonnaraklabasu sungkai kehanba ngamloiki thoram aduda laikoi sing headman Daniel Rimai MSCO gi president Ibotombi loitongbam MSCO gi advisor IB Luwang laikoi singi ex headman AS Kapungkai pastor Phungreisang kasungna sarugyaki loidana mitai ningol singna tangkhul gi mabung mawpa singna ngamjaba polam khara sajibugi khudol tamduna masin mapa oibigi asetpa mari edu utkhen su pausda makhatana phongdorakli amaromdana Wakap Amendment Bill 2025 ki mayokta mitai pangal lising mari romna mass protest satkri Parliament ki House animakta pass tawkraba Wakap Amendment Bill 2025 ki mayokta India gi tungan mafam singda khongjang sangsilakpagi manungsana Manipur sumaitai pangal singna mafam kyara khongjang sangsin bawrakli ngasi Kaksing district ki Sorada su Islamic Students Association ISA na
SSU amadi MPCM Sorano Kusamnaduna National Highway 102 da Walk-up Bill gi mayok protest rally ama sakri rally adu da Walk-up Bill 2025 adu handu amasum owner of Walk-up is Allah, custodians of Walk-up is a Muslim community Walk-up administration bill handu haina iba placard sing paiki maitei pangal miyam gi mass protest adu nupi angang yauna miyoi lising mari henbana saruk yaki Amaramdana Manipur gi irang BJP na thowan boin uba langani English singani ga kunga taruk ki matungna delimitation pangthona ba center leader singna taksili sada BJP Manipur Pradesh ki President S Sardana haikhe Manipur gi irang BJP na thowan boin uba langani delimitation Manipur gi oina English singani ga kunga taruk ki matungda pangthopina ba central leader singna taksili BJP thangmai mandal na sinduna khuyathong pukri asoba mapal multi-purpose hall the pang to keep the BJP Manipur Pradesh ki ex-president Mainam Borot, BJP Manipur Pradesh ki senior vice president Nongthomab Nimbas, BJP Manipur State ki SD Morsa president Langzagai Kamai, Thangmaiban AC ki MLA Kumaksam Zoy Kisan, BJP Thangmaiban Mandal ki president Mutum Rajendra na Thauram ki athuba mitunglen oina Sharuk Yaki ba Thauram duda BJP Manipur Pradesh ki President S Sardana Makataraduna Bharatiya Janata Sangha haina leramba 1980 da Bharatiya Janata Party haina saphonglakhiba party asigi lusingba singna thamlakhiba liklamdanga sigi karikata singna socially politically culturally kai tharaklamba India sipu amato oiba India ohenana bonari state asigi issue singna party isina Manipur miyam gi interest ta English singani ga taraga terta Manipur BJP ki lengak lakpadigi thabak toroga lakli English singani ga kungo homdoi gi me ahum Manipur tholak irang sibu BJP na thogan bu oina uhana bu hona lebak thibani Manipur gi apun bagi saktam da kanana singnarak pagi habisi miyam ni hena khanglibani Manipur BJP na laktringai kairaga leramnabani kanglon kaina sangsiliba kundarak padigi lamdam sigi demographic imbalance ohalak padigi thingna bu hona rubagi ngasi miyamna awaba mayuknabani English singani ga taraga tret lakhiba lengasina mamang da leram khiba lengak singna miyam gi sakthung phangalambadigi lengas lakpadigi phangan khibana sangheli aikhoi awabadi thengnagani nungshiraba iraisa singa sigi afaba tunglamsat ama piramba ahal oiraba aikhoina makhoi gi lam ingkol thambiramba si ithogdang ne habisi aikhoi ningsingsi tungi yumbi oiribi iraisa sing asumba lambida karamna pugani aikhoi khandasi oiriba phibam si isa singa phaminaraga wari lebiyo khudak ki oiba phirep kari logani kari thabak tawgani haba phirep lobanga manse ba wafam yauna ofam ka phongtokhi makasa tharak poina to pom drug ka kona na phaki ba miyoi ahungi bail court na reject tokri custody da ot nai khibegi report ka khotkri Special Court Narcotic Drugs and Psychotropic Substances NDNPS Manipurna Mars kungo homdoi de lupa crore 5.50 rongi heroin powder ga kona na phakiba mi ahungi bail reject tokri court asina mi ahungi manungda amabu custody da ot nai khi habigi report ASP Imphal na court asida pikhalangna ba direction pikri court asina bail reject tokraba drug kona na phakiba miyoi singdudi KP Jacob se kunthraga mathoi M Zasau se kuntraga tere amasum Mistress Je Basti se kuntragom doi singasi makoina Mars kunga taruk phaba police custody de leirabasu court asida puthoraktuna makoigi bail hearing singsatakhi makoigi mathakta drug phaba ga mari leinana Sangmai Police Station FIR number 23 cross 3 2025 of Sangmai Police Station under section 21 cross C 29 amasum 60 cross 3 of the NDN PSA ki makana register tawduna makoigi mathakta Police na investigation tawduna lakhibani case asigi ayona court asida makhata na miyo humasibu police custody numit mari ni makha samthaduna police ki investigation tawnaba clear tokhi amaramda accused Jacob ki council na court phongdo khibada accused asina custody da leiringi matamda accused asida mak phabagi aiba reason pikidi masi Supreme Court ki guidelines sing violate tawbani masigi mathakta Jacob asi custody da leiringi matamda ot naiba satakhi haina advocate asina phongdokhi tungde advocate asigi submission taraba matung amadi mari renaba documents in court submit tawduna matik saba justice ama purak pi haina clear tokhi
Court asina makatana hairiba custody da ot naikibagi thawdoksing asigi report SP Imphal West na court asida pikhalakadabani haibagi direction sa pikhi panbaya 21 ahum asi March 15 da bolero amada tongduna lakpa matamda Sekmai police ki team amana khamduna sik tawruba matamda sapon cap samriga taraga mapanda haptuna puramba heroin kg 5.50 rom phagat pongam khibaga loidana NDPS a ki makhara detain tawduna tha asigi teret phabo police custody da court asina remand tawkhibani hari ado tantana sumna myamna thamjaramgi haujukoinadi myam paw suma ta solution jarage masum makata ba anoba update myam punanga minasi